NATO da yaubagi matangda Swedish Sarkar gi report Pikhre. Turkey na kaya Yaningdri. Russia na Ukraine da landakhiba maramna Nordic leibak Sweden da security environment da ahongba lakbagi matangda Sarkar gi oiba report ama pisinkhre. Maduda Russia na satharakpa yaba thoksil kaya thamkhre. Nakala maromda NATO gi amata ngairaba Muslim member leibak Turkey na military alliance asida Finland amasung Sweden yaubada yaningdaba phongdokre. Turkish President Recep Tayyip Erdogan na NATO da Finland amasung Sweden yaurakpa haibase kaya pamde haina phongdokhe. NATO gi member ama oina Turkey na leibak ani se yahunanaba honabada veto tawrakpa yai haina thajare. Sweden amasung Finland gi khongthangsing aikoina yamna kumna yengsille adubu aikoina yamna yaningbadi oide haina Erdogan na paumising da haike Prithvi da khwaidagi mapangal leiba NATO da yaunabagidamag apply tawgadra natraga tawroidra haibagi matangda Sweden gi Prime Minister Magdalena Andersson gi cabinet na siznagadaba Swedish Sarkar gi security policy analysis ama ngarang Swedish lawmaker singgi maphamda lanthokhe report adu NATO da yauba matamda Madugi khudong chaba kaya amasung member laiba kuntragi military alliance asina punna security cover pigadaba adugi matangda phongdokhe adubu NATO da yauba matamda Russia gi maikidagi sathrakpa yaba thoksil kaya gi matangda su pankhe Russia na Sweden gi mayokta cyber attack tawrakpa makhal makha kaya gi hybrid attack Sweden gi atia saruk natraga samudra gi ngamkhai thukairakpa yauna khongthang kaya lokhalakpa yai Russia na tawrakpa yaba atopa thoksil singi marakta nuclear khulai siznagani haina kihalakpasu yai haina report aduna pankhe Russia na Ukraine da lan tawba maramna atopa leibak singda amuk lan tawraktawadi yai adubu Russia na Sweden gumba leibak singda khara akaknaba mawongda yengthibagi thabak singde satharakpa ngamgani haina report aduda haikhe report aduda Sweden na NATO da yaugadavani natraga yauroidavani haibagi wafam thambadi tawkhide Swedish Foreign Minister N. Lidena Sweden gi mayokta military attack tawrakloi hainingai leite haina lawmaker singda phongdokhe NATO gi member oiba matamda security guarantee phanggadaba dugi matangda mahakna haikhe Prime Minister Andersson na lusingba Sweden gi Social Democratic Party na NATO da yaunanaba natraga yaudanaba phirebadu lakliba nongmaijing numita lawgani haire Ukraine gi maru oiba refinery da Russia na attack tawkhre Ukraine gi central Poltava lamdamda leiba Kremenchuk town gi achauba oil refinery amada Russian forces na rocket attack tawkhre haina pawgi source na haire Ukraine gi Poltava regional military civilian administration gi makok Dimitro Lunin na phongdokiba matungina lamdam masida Russia na attack tawrakpase handaki sina khwaidagi chawbani haire Kremenchukta leiba infrastructure da punna rocket taragani thoi kapsilakhe madu ayambana oil refinery da pankhe attack aduda oil refinery da mai chakhe adubu thogdok aduda mi sibadi yaukhide haina lunin na haikhe local media gi report matungina 10 million 18.6k capacity oiba Kremenchuk refinery ase Ukraine da khwaidagi chawba oil refinery ne haukiba April thagi anganba saruktasu Russia na facility asida attack tawkhe madugi matungdagi thabak leptuna lakhibani haire Russia gi lanmi sing Ukraine gi court war crime gi trial sathaba haure Russia na Ukraine da landasilakpa matamda ahal oidaba khulai paijadaba civilian ama hatkibagi maralda Russia gi lanmi ama Ukraine gi court wild bichar sathaba haukre haina official report amagi matungina phongdokle hauji masagi chahi kungamathoi suraba Badim Disim Marim haidiba miyo ase preliminary hearing gidama court puthokre mahak masagi chahi hompugani thui suraba khulai paidaba civilian ama hatkibagi maral siri Vadim Simim Marin haidiba miyo ase karigumba war crime gi charge asida mara laiba thengnaba thoklabadi punsi chupa jail da phadok oina lainaba dandi pidaba yana leire chathariba bisarasi Ukraine gi oinadi yamna maru oiba mikup ama haibadu oiri haire aroibada tabiriba pumnamakpu thagatsari